Mipum Kutingmak Hakchang Pana Lacy Health for All. Haribathorum si National Health Mission Manipur Amasung Directorate of Health and Family Welfare Government of Manipur. Anina, Hosi Manipur Paikaliba Mipum Kutingmak Hakchang Pana Lainabagi Yam Choba program money. Sigamari Lainana Tungan ba Thorum Kayama, Tungan ba subjecta Hosi Manipur the lady ba. ISCB madi impact bida sandui ngasigi episode ta adong gidemak pujarakli ba topic si iodine deficiency disorder haibasini samna manipuri da haijaragana iodine watpadagi thorakpa laina laiwongsing karamna ngakthokani haibasina ngasigi thamjariba adong gidemak pujarakli topic ni ngasigi thamjariba topic sig expert one hoji akhoi gi studio da lengsin birbe kai kunajariba Dr. Oinam Ramesh Singh, Hojikna State Nodal Officer, NIDDCP, Haibadi National Iodine Deficiency Disorder Control Program, Manipur. Dr. Nasi Tamjari topic si Isagi concern aduga State Nodal Officer one Sulebiri Iodine Deficiency Disorder. Haiba Tamjari topic sigi Matang the Marubo from Singh Tambigani, Dr. Boy Studio the Taramoxi. Hoji last ningi si maruina iodine si haibadi amna dum hainere iodine walaga di tungan makal gi lainan chingban na iodine walangano haibasimadi da mapung oina kone yam khangjeningi si iodine si kari no kadai de yawi edu samaru ori si kari no haibasina ya hanbo hangoi jege haibio haijege iodine haibasi mahausa gi oiba potsak amani masi leibak leho amasung isingda Mahusana marang kaina yaujaba adugumba potsak amani ro miyoibagi hakchang semgat sagatpa maruaina thop saukhatpa mapung marai pharakpa masigi damakta iodine si atet akham leitena chang naina miyoibagi hakchang da phangba darkar oi aduga masi watpa taragadi aikhogi miyoibagi angang dagi hauraga ahan adagi whole Haibadi Sahi Matang Loina Maxteda Hariba iodine watpagi Saiking Sipangi Mamang Edati Equina Kanarami iodine Habasi Watlagadi Kopom Tokpa Goiter Hena Kangnabasi Toi Hedana Adubo Hozikti Akanga Hasing Tijilubadagi Kanga Kremadudi Kopomba Si Katanatana Atai Atopa Satiraba Laina Layong kaya masu iodine watpadagi tholai jamna jedo Dr. Sina iodine deficiency de mioi basida ikoina chariba iodine intake haitare masi watpa matam da tholopo yaba complication yama Dr. Tapi da iodine si kaya yamna an individual mi mana according to the age heavy angang na ahan mai khaido pura kayam yam changi kayam yam chage no moda iodine si ko de kayam mathok ta ge habise saida Sauragna iodine si adult haibadi mapung mari pharaba mioi amagi sangsatta microgram lomda paraga masi nongmagi oina microgram samaga yankairom changi aduga angang ahan amasung miron ba adagi angang sien ba haibadi angang kompitak pa mamasing makoi gi damaktadi khara amu hengat kani aduna akoi Sahi matangi matung ina masi tongan ba requirement ti lejai adubu changsetta microgram chama dagina chama yankhei phawba mioi amana nongma da charagadi madu magi nongmagi daka oibudu phangagani haina asumna takpi simyam ngajeda sakitang di habira pa hanbagi definition pibi matamda iodine zikradi phangge habdu lebak li hauna chimba khara di panbira masi kar elaborate di maruina koina chari bachinja aduga iodine si phangi base tasena khoi di se khoi gi table salt koi janari ba edible salt se sida iodine yaw da ba kai su khara hai adai du kramaina hapono kadai degi phangi haidu kitang make sense of tapi yani ai ta haijage khoi gi lebak lehau da mahausana iodine haiba potsak asi atum yawjerabani tungum basung lebak lehau dagi mioi bagi hakchang na matau karamna phangadagi hairagadi lebak lehau da hauriba mana masing khoi mahai marong dagi akhoi yaurak padu akhoi mioi bana chinjak ona charaga
ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯁꯤꯗꯩꯗ ꯏꯁꯤꯡ ꯏꯆꯥꯎ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯑꯗꯨꯒ ꯂꯦꯞꯄ ꯂꯩꯇꯅ ꯏꯁꯤꯡꯅ ꯇꯥꯎꯊꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯗ ꯌꯥꯎꯖꯔꯝꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯌꯥꯎꯖꯔꯝꯕ ꯑꯥꯏꯑꯣꯗꯤꯟꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯔꯣꯡ ꯑꯃꯁꯨꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯗꯩꯗ ꯑꯥꯏꯑꯣꯗꯤꯟꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯍꯩ ꯃꯔꯣꯡꯗꯨ ꯆꯥꯔꯒ ꯍꯤꯡꯉꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯑꯥꯏꯑꯣꯗꯤꯟꯁꯤ ꯑꯃꯨꯛ ꯋꯥꯠꯂꯛꯄ ꯑꯗꯨꯅ ꯋꯥꯠꯄꯒꯤ ꯆꯥꯡꯁꯤ ꯂꯝ ꯂꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯈꯦꯠꯅꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯍꯤꯃꯥꯂꯌꯟ ꯔꯦꯟꯖ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗꯒꯤ ꯍꯧꯔꯛꯑꯒ ꯑꯋꯥꯡ ꯊꯪꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯍꯤꯃꯥꯂꯌꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨꯒ ꯅꯣꯔꯠ ꯏꯁꯀꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯁꯥꯡꯁꯤꯡ ꯑꯁꯤꯁꯨ ꯌꯥꯎꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤꯡꯁꯤꯗꯩꯗꯗꯤ ꯃꯔꯨꯑꯣꯏꯅ ꯑꯥꯏꯑꯣꯗꯤꯟꯁꯤ ꯁꯨꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯈ꯭ꯔꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯥꯏꯑꯣꯗꯤꯟ ꯗꯤꯐꯤꯁꯤꯌꯦꯟꯁꯤ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯥꯏꯅꯥꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯈ꯭ꯔꯦ ꯑꯁꯤꯃ ꯑꯗ ꯍꯧꯖꯤꯛ ꯑꯥꯏꯑꯣꯗꯤꯟꯁꯤ ꯌꯥꯝꯅ ꯑꯂꯥꯔꯃꯤꯡ ꯑꯣꯏ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯤꯃꯥꯂꯌꯟ ꯔꯦꯟꯖ ꯑꯗꯨꯒ ꯃꯥꯒꯤ ꯁꯕꯞ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯣꯠ ꯁ꯭ꯄꯣꯠ ꯍꯥꯏꯇꯥꯔꯦ ꯅꯣꯔꯠ ꯏꯁꯀꯤ ꯃꯁꯤꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯗꯩꯁꯤꯗ ꯑꯥꯏꯑꯣꯗꯤꯟꯁꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯒꯤ ꯌꯥꯎꯏ ꯍꯥꯏꯕꯅꯤꯅ ꯃꯁꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯌꯥꯎꯗꯕꯗꯧꯅ ꯇꯧꯔꯦ ꯍꯥꯏꯁꯦ ꯑꯗꯣ ꯁꯤ ꯀꯔꯤꯅꯅꯣ ꯌꯥꯎꯍꯟꯗ꯭ꯔꯤꯁꯦ ꯑꯗꯨꯃ ꯈꯪꯖꯅꯤꯡꯉꯤꯅꯤ ꯀꯔꯤꯅꯣ ꯀꯩꯗꯧꯕꯗꯒꯤ ꯌꯥꯎꯔꯛꯇ꯭ꯔꯤꯅꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯥꯏꯑꯣꯗꯤꯟꯁꯤ ꯉꯁꯥꯏꯕꯨꯗꯤ ꯍꯥꯏꯕꯤꯔꯦꯀꯣ ꯈꯔꯗꯤ ꯆꯥꯕꯁꯤ ꯐꯪꯗ꯭ꯔꯀꯥꯟꯗ ꯃꯤꯑꯣꯏꯕꯁꯤ ꯑꯥꯏꯑꯣꯗꯤꯟꯁꯤ ꯌꯥꯎꯗꯕ ꯆꯤꯟꯖꯥꯛꯁꯤ ꯆꯥꯔꯀꯥꯟꯗ ꯃꯗꯨꯅ ꯑꯣꯏꯍꯜꯂꯛꯄ ꯑꯅꯥꯕ ꯍꯛꯆꯥꯡꯗ ꯊꯣꯛꯂꯤꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯣꯏꯗꯦ ꯑꯗꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯄꯟꯖꯒꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗꯒꯤ ꯑꯥꯏꯑꯣꯗꯤꯟꯁꯤ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯈꯤꯕ ꯍꯥꯏꯕ ꯇꯥꯏ ꯁꯣꯏꯜ ꯏꯔꯣꯖꯟ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤ ꯃꯥꯡꯍꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯟꯖꯥꯛꯇ ꯐꯪꯉꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯑꯣꯗꯤꯟꯅ ꯄꯥꯡꯊꯣꯛꯀꯗꯕ ꯆꯤꯟꯖꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯊꯧꯁꯤꯡꯗꯨ ꯀꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯃꯈꯜ ꯃꯊꯦꯜꯒꯤ ꯀꯌꯥ ꯑꯃꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯑꯣꯡ ꯀꯌꯥ ꯑꯃ ꯊꯣꯔꯛꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯗꯕ ꯍꯥꯏꯕ ꯇꯥꯏ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅꯗꯤ ꯂꯥꯏꯅ ꯈꯪꯅꯕ ꯒꯣꯏꯇꯔ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯎꯅꯔꯤꯕ ꯈꯧꯔꯤꯒꯤ ꯃꯥꯡ ꯊꯪꯕ ꯁꯤꯒꯤ ꯈꯧꯔꯤꯁꯤꯗꯩꯗ ꯄꯣꯝꯊꯣꯛꯄꯁꯦ ꯃꯁꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯅ ꯉꯁꯥꯏꯁꯨ ꯄꯟꯖꯈ꯭ꯔꯦ ꯃꯁꯤ ꯈꯛꯇꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯒꯣꯏꯇꯔ ꯑꯩꯈꯣꯏꯒꯤ ꯑꯥꯏꯑꯣꯗꯤꯟ ꯋꯥꯠꯂꯤꯕ ꯆꯥꯡꯗꯨ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯤꯇꯪ ꯁꯥꯊꯤꯕꯁꯤꯗꯒꯤꯅ ꯈꯔ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯗꯨ ꯐꯥꯎꯕꯒꯤ ꯂꯥꯏꯅꯥ ꯂꯥꯏꯑꯣꯡꯁꯤꯡꯁꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯕꯤ ꯃꯃꯥ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯥꯏꯑꯣꯗꯤꯟꯁꯤ ꯋꯥꯠꯂꯒꯅ ꯑꯉꯥꯡ ꯃꯤꯔꯣꯜꯂꯤꯉꯩꯗ ꯑꯉꯥꯡ ꯂꯥꯏꯌꯩ ꯆꯠꯄꯅꯆꯤꯡꯕ ꯑꯗꯒꯤ ꯑꯉꯥꯡ ꯁꯤꯅ ꯄꯣꯛꯀꯟꯕ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯀꯥꯏꯅ ꯄꯣꯛꯂꯛꯄ ꯑꯗꯨꯒ ꯕꯣꯙꯤ ꯂꯧꯁꯤꯡ ꯁꯣꯏꯅꯥꯏꯕ ꯁꯣꯏꯔꯣꯝꯕ ꯑꯗꯨꯒꯨꯝꯕꯅꯆꯤꯡꯕꯁꯤꯁꯨ ꯊꯣꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯛꯑꯕ ꯃꯇꯨꯡꯗ ꯆꯥꯎꯖꯤꯟ ꯊꯤꯕ ꯃꯗꯨꯗꯤ ꯁ꯭ꯇꯟꯇꯦꯠ ꯑꯣꯏꯕ ꯑꯗꯨꯒ ꯅꯥ ꯇꯥꯊꯤꯕ ꯅꯥ ꯄꯪꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯅꯥ ꯇꯥꯗ꯭ꯔꯕꯅꯤꯅ ꯂꯣꯟꯁꯨ ꯊꯣꯛꯂꯛꯇꯕ ꯑꯗꯨꯒ ꯁ꯭ꯀ꯭ꯋꯤꯟ ꯍꯥꯏꯅ ꯈꯪꯅꯕ ꯃꯤꯠ ꯁꯦꯞꯄ ꯑꯃꯁꯨꯡ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯁꯤ ꯑꯗꯨꯝ ꯃꯥꯒꯤ ꯑꯥꯏꯑꯣꯗꯤꯟ ꯋꯥꯠꯄꯒꯤ ꯆꯥꯡ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯏ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯑꯣꯗꯤꯟꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯊꯨꯝꯗ ꯌꯥꯎꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛꯇꯒꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯛꯇ꯭ꯔꯕꯅꯤna ꯃꯇꯧ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯤꯅꯔꯦꯜꯁꯨ ꯍꯥꯏꯀꯣ ꯃꯁꯤ ꯅꯦꯆꯔꯦꯜ ꯃꯤꯅꯔꯦꯜꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯐꯪꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯁꯤꯗꯩꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯅꯔꯕ ꯆꯤꯟꯖꯥꯛ ꯑꯃꯗ ꯌꯥꯟꯁꯤꯜꯂꯒ ꯃꯤꯑꯣꯏꯕꯗ ꯆꯥꯍꯟꯕ ꯇꯥꯔꯒꯗꯤ ꯐꯪꯍꯟꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯆꯥꯡꯁꯤ ꯐꯪꯗꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯅ ꯍꯤꯡꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯊꯨꯝꯁꯤꯗꯩꯗ ꯑꯥꯏꯑꯣꯗꯤꯟꯁꯤ ꯌꯥꯟꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁꯦꯜ ꯑꯥꯏꯑꯣꯗꯥꯏꯖꯦꯁꯟ ꯑꯣꯐ ꯁꯣꯜꯠ ꯑꯗꯩ ꯁꯣꯜꯠ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯐꯣꯔꯇꯤꯐꯤꯀꯦꯁꯟ ꯇꯧꯕ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯍꯟꯕ ꯃꯁꯤ ꯁꯣꯛ 1992ꯗꯒꯤ ꯍꯧꯔꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ
पाइखलखरे अदुना थेंखांग नाइना पाइखतपनी अदुना हौजिक फावबदि भारत दरकार ओइबा चांगदगी हेंटोक पाथोकना आयोडाइज सोल्ट सि पुथोकपा ngamgre अदुना थुमगी अवाटपदि लेत्रे तंगमसुंग अखोइ मियामना मसिबु खांगनरगा चानबा मधु खक्त मंगाइरे अखोइदा वाटलिबसि डॉक्टर सिम लाक्चनिंगिना ताजरिनि होजि 45 टन हापे होय अना आयोडीन सि थुमदा एडिबल सोल्ट सिदा हापे अदु मासी मिनरल मनी समटाइम्स मासी वेपराइज तौबगुम्बा अदु थुमदा मपुं खुमजंद्रगदी हापीबु थुमदुदगे आयोडीन सि मांखि हाइबना चिंबा मसे हाउ फार साइंटिफिकली मदु प्रूफ तौरा ट्रू करिनो कोइना क्रमाइ तौदना आयोडाइज सोल्ट सि क्रमाइना सेमबनो दु क्रमाइना कोइन मसी सिजिनगनी अदे मखुंग खुंबा खोटपा का हाइसे सो खितंग पुनिंग लौसिंग ओइननबदि आइडिया सेट तौबे आई थमजगे अहान मक्तदा अखोगी थुमसी लेबा मतमदा चुमना लेबा म दरकार ओइ मदुदि अखोइना कैथेन फंगिबा थुम खुदिंग आयोडाइज सोल्ट ओइरे हाइना लौब याद्री आयोडाइज सोल्ट ओइरे हाइबसिगी अहानबा प्रमाण से खोगी लोगो म थुमगी पैकेट टुदैदा येकपसि अखोइ चेक तौबिगदबनि आरो मसी येकपा अमसुंग मागी न्यूट्रिशनल कंटेंट अमा मागी थुमगी पैकेट टुदा यावगनि हाइजरि मदुगी पैकेट टुदैदा अखोइना थारिबदु येंगबिरगा यामद्रबदा अखोइना आई चागदरबा इमुंग मनुंगी मियोइसिना लेरमदाइदा मदु चेक तौबिबा मतमदा यामद्रबदा आयोडीन गी पार्ट सी 15 ppm हाइ पार्ट्स पर मिलियन हाइबनि मदुदगी हेना यावबा थाबदु चेक तौबिरगा लेबिगदबनि अदुगी मथक्तसु अमुक ngसाइगी आयोडीन खोगी आयोडाइज तौरबा सोल्ट नि चुम्मी खंगा फावबदा एक्सपायरी डेट टू दगी यामद्रबदा था तरुकी ममांग मतम लेरिबा अदु खल्लगा लेबिरबा लेरबा मतुंगदसु युमदा खोइना चाबा हौरगा हांदोगा थमगदी ngसाइ ताकपिगिबतु याम चुमग्रे मदुदि खोगी आयोडीन हारिबा एलिमेंट सिदि मिनरल सिदि खोगी मनिल ओइना पाइबा ngamba पोटसक अमनि आयोडीन फना यावरगसु खोइना नुंसा मंगालदा नत्रगा मैसादा नत्रगा ओपन ओइबा मकुम हांदोगा थमगदी अदुम पाइहिदना हक्सांगदा काना हौरोइदिन अदुना अखोइना थुमसि लेरुरगा युमदा पोराबा मतुंगदा मखुम खुंबा पात्रा लिगलीगुंबा प्लास्टिक बोतलगुंबा अमदा चेतना खुमजिलगा चारमदाइ लौथोअमदाइदा मक हांदोकपिरगा अदुगा अमुक खुमजनबिबा मसिना सिंबा अदुगा लोइनना नुंसा मंगाल डायरेक्ट हक्थिंगना फंगदबा अदुगा नोंग युसनदबा चोचो लाउदबा मैसा लांगदबा अदुगुंबा मफमदा हारिबा आयोडाइज सोल्ट खोइना सेक्सिन लेरा अब पोट से अमुक सेक्सिन थम्बगी तंगाइ फदबदो होय सिमेन मजेदा होजि हाबिबा मतमदा आयोडीन डेफिशिएंसी सि लेबा मतमदा मारुन स्पेशली अखोगी प्रेग्नेंट वुमन हाइताइ अखोगी पेबुंगदा angang naupuri ba mama singda yam marui kaina haina bisim tajiri ni adu mama sing sina khara ne extra or special care logduri se adu angang dana kari kari solaka duri no adu mama dana kari kisu no iodine tawdaba iodine si yaudaba iodine si watagati haitare so ida kitang marui ne specially bior sing si mayam am yengduri ni adu aina hek panjari ba nupi oi bising gi ma stage se boiba adu mama oi bising de khara su henna pung loksing oina ba da kitang panbir mayam ai amuka hanna panjage iodine yauba thumsi sadaba mama singna naturally thumsi iodine hariba mineral si adum wala ani maramdi ekoina ina ngasai thamjagre mana masing aduga chinjak tagi koi mahi marong dagi lokhat pada adum watadana da leiraba mineral amani amasi wat pasina maram oiraka mama gi hariba nupi si garbhapuri ba nupi si gi bebok nungda leiriba khoigi naupuri ba angang sigi kayat sing yat pada aduga maroina thop sagat pada maduna thop haribasina konagi magi loksing gyan budhi loksing oirakaduribinina masina sing basida apanba mapung phadaba mapung mari phadaba haibadu oiraga haying akaiba mayam ama lakani aduna ahanbada angang tha sudana pokthorokpa lai chatpa ka hainaba adagi pokla abasu siraga pokpa adagi soinaiba ina ngasai panjagi ba na tadaba aduga lonthokdaba aduga mit sepana chingba adudagi amuk khara hena sathibada po aba matung sreda akoina angang si lengotpa ningthijana ngamdaba
aduga budhi lok singsu phajana leitaba aduna utup taba du main tawdana karimta khoi agi chani haibagi adugumba asa tawningai oiraktaba asina singbasi masibu koina cretinism ana khangnei adagi amuk masigi thaksi bawdi yauna yamna serious oina di watkidaba poklakpada adum normal haibadi angang atei poknari sumaina adum pokpa manba aduga adum su chawkhalakpa aduga kaisu tawdaba normal oina manba aduga chawkhalaba matamda magi buddhi loksing du watpanina hayeng mahi masing tambada akaiba oirakpa mimanaba ngamaktaba aduna suba nomba productive oiba life ama litoba ngamaktaba masi gumbasinasu leibaki economy da leibaki khogi chawkhatpada yamna thindanba adugumba masu oi larger perspective am yenga agadi maruina kari hani sumana buddhi loksing suromba adagi masasi disable oirakpa punamak lagadi hosi hybrid ni doctor haji adaida lairani ado ainu laksani ngasai goiter na panbiri se maruina mapung oina iodine si watpadagi narapa lena amadi goiter ne na habiba masi khara hena nungai ta bhai tare karum matum se hosi akoi dum thengna yaurani laksam se dum sauna mamang orapna dum homaga chondaba yengbadasu maruina masadasu self esteem da yam handare adagi anaba morapna su nungai roidoini ala masi my layong hai tare sign and symptoms karamain to buno ta sengna evidence waladi goiter sin na target dum pom thok kadura ado pom thok ka goiter di lebra my treatment karamain to gi swaija goiter gi magi chora saktam ma magi laying ta hai tare thanjaki iodine walakpa siphan yam kuina walaba matungda tapyo hakchang gi adaptation oina goiter si chawk thorupan manamdi goiter khogi thyroid eba gland ni chawthur akanda ekoina goiter na khangnarisi thyroid eba gland sidida gland sina iodine si loksil laga thyroid hormone khogi serum T3 T4 ka haidana madu sungba hariba hormone sina haksangi metabolism adagi haksangi development maturation mayam ama control to bani masi tangai padana khogi watna ba honabada leiriba thyroid gland sina yamna ligna phangba iodine du sizinaraga mana konana ba honarapada thyroid gland si mathau hena pangthorokpa aduna khogi medical term da hairagadi proliferation khogi hena chawthorokpa aduna khogi hypertrophy amasung hyperplasia hai aduna chawthorokpa du khoina goiter oina sum ubani aruba tasengbadi uba phangdringai da goiter si akoina mayamna mina uba phangdringai sida magi stage ke amal leigrabani abdi akhang hai singlaba doctor amana ningthi jana yenga kanda haibadi paire khotna madana yenga kanda di thengnaba miyamna di uba phangdaba adugumbagi stage su leigrabani aduga hojik goiter somna panbiriba chauna pomthokpa uba ka haribasidi tasengbadi nasu nadaba aduna mina maru oina su lodaba priority oina su lodaba saina call do phawdaba nina adugo akoina khangadabdi adugumba goiter amal leiragadi goiter nataba atopa iodine watpagi magi layong sing mayam amasu hidden oina adi uba phangdana leiram magadabani habasini aduna masi punumaksi khaluraga akoigi 1962 da India government na national goiter control program haidana goiter khaktang da target to program ama patho ambadagi 1992 dadi hairiba program si hojik khoina pannariba iodine deficiency disorder haiba broad spectrum amani habi laina ama khaktang nataba khopom khaktang nataba khopom badagi horaga ngasangi pannariba laina mayam ama madudi akhoi subsequently yes laiba miron bida laiba dagi angang da dagi chawjin thiba dagi dwarf oiba khotpa palliba mayam se masi pulap sibu target tawraga masi mayam se kokna nabagi hotnaba program sibu khoina hosi NIDDCP had 1992 dagi haurakhiba aina matang sida panjaning ba amana iodine deficiency gi laina sing se layinga ga phaba kokpa yaba amata oidab paidagi khoina maru ene logudabati tapyo goiter khare natana goiter khare di khogi matam chana ngalingai da lainga ga adum hanjan gi basu yai adubu atopa IDD ayambana lainga ga phagadaba amta oidab aduna magi
हाइरिबा iodine deficiency disorder सिगी अमत ngairaba उपाय हेबु थोक्ट्रिङैदा थोक्तनबा ngakthokpa aduga ngakthokpasisu yamna laiba amaromdadi hojik khoina panariba khogi salt chanariba thumste da iodine si yansillaga chabada nongmagi darkar oiba hojik ngasai panjagiba 100 to 150 microgram mi amagi haibase si sum phangjaragada madugi program ni ada tawada aina ngasai su panjagre bharat sarkar na 1992 dagi horaga yamna marang kaina solsi iodized solsi puthokpidana aikogi lamdam manipur da su yamna marang kaina phangre aduga tawada bu miyamna madu atamna madu gumbatu iodized salt leiraga chagadabne habasi gyan si ore aikoina miyamda lehenjani si Dr. Simarak amtang hangjani massive population yenga kanda irai laina ahongba mamal si madude affordable rate amada tawraga akogi mipum kudimakta iodine si deficiency lehendana na badugi mi amda tawbudi male 1992 onwards ngasagi launching tawri si program se adain lakseningi di manipur ngasai panbi matamda entire north east si aikogi leiriba school sing si erosion tawbida iodine se amaloi mangre adadi iodine si koi swai himinari ba kanglu kuding maksi lon ba iodine si deficiency gi khwadi ga choba yam alarming oiba madugi kano khudong thibam din mayuk nari ne ba sida hojiki thum jabji hoji tawni akogi non communicable disease like hypertension mu karim le matamda liver nar ko matam thumji kharando thum yam chagano na haiba wapum lai ada thum somna chaba yaraktre iodine wasale adu etardi another means ba si hidak wena iodine se chaba yabagi provision leitabra another option ma haitare karbain to bi yai leibra atu option daida kitan thambira ma yes program gi maike dagi yengjaragati akoina hoje universal iodization of salt haba mipum tingna akoigi loina mak thumsida iodine si yansillaga mipum khuding mana charaga madugi thorakadaba iodine watpagi laina layong sing du ngakthokpa haba adumdani pandamsi adubu kanagumbagi khoigi laina amadagi iodine chaba yadaba condition ama thum chaba yadaba condition leiragati tanaripa doctor duga tanaraga adugi su upai tonganba leini maduna programs de la roi adu atop alternative leitabadi nati thumsi khoigi mineral amani aduna khoigi atopa mineral supplementation doctor treat tawriba doctor duga tanaraga maki akanaba ke lobu ya sima adu maruina de sinjakta jabi bona mana masingda dum phangba khotpadi hairi adu kari no maruina koina chinjak si chaba matamna adin phangba yaba chinjak sing haitare yawu yawdabaduna koi khara handana yawduna ama orega adu any mana masing da lon ba adin se dum phangba yaba availability se dum yawrabra adu kramai to chinjak ki matang si about diet adin se phangnana ba hoi ai thamjage tasingbati iodine rich oiba soil habati leibak lehau da iodine se marang kaina yawram magati any pambi ama koina chaga dorba mahi marum khuding makta dum yawjaraga akoina iodine watpagi wafam ama thora amoidaban adubo hojik soil si da pulap oina watkrabani na sigi chinjak simana hena phangani haibagi wafam leiraktre ana adubo akoigi hojik samudra da hoba isangi dhar haibatai isangi kangrup which sea which hainaba amasung sea foods kogi samudra da phangba nga amasung nga gumba jibasing madugumbadu chabadati iodine si khara hena yawi haini adubu aikogi practically yenga pamatamda aikogi lamdamdati adugumbadu charaga aikogi darkar oiribadu phangani haibagi asa tawngai oidi aduna tangai makphadana akoina aina ngasai makokta panjagiba mipum khuding mana chanaragadaba chinjak amada hapaga madure chahanba hebasina khwadi practical oiba solution ama oira adu tena kumbi ya brado manipur gi context da budi iodine si what pagi deficiency tawgi anabase magi chap data do habidraga su kayam yam nane khoi da iodine what pagi iodine deficiency gi problem se kayam lei adu india ga to state sing dana kayam nana ri si gi hojiki leiriba masi chapom ta musai da kitang adai da thambi ya brado prithvi gi oina panjarabada 1.5 billion habati 1/3 aikogi missing sigi saruk ahum thokpagi amadi iodine deficiency disorder sigi risks leiraba habate ngasi natragasu
adum nongmadi adum oirakpa yaraba aduga in adugi 1.5 billion sigi manungda more than 200 million chani romna India da khunda leita dana leiba mi sing oiri aduga sahi khotingi mioi lising kaya ama siri sibada natana sihauda basingna cripple oiba habati soinai hoba miman na daba punsi ama hing hoba aduga amuk akhoi Manipur da lakcharagadi Manipur khoi ki iodine watpagi changse khoina on nabagi rate ama leise ana TGR hai total goiter rate aduna total goiter rate si akhoi Manipur si hojik last ki survey da 13% 5% leibada goiter endemic oire hene logadabadu akhoi 13% da leiri akhoi ki district mapan leiri ngai matam du deida hojik 13 leibasina taba mapan leiba matam da survey tawgre mapan gi manung da amuk adu mapan mak loina mak goiter endemic oiba jaga sing oi anu ngasa ina panjagi bata Himalayan range da khara hena effect away haibagi wafam ni aduga maduda kaktang confine to haibadi nachadi khogi hojik si India gi manung da khogi samri ga taramari district survey to bada district chahum ga kuntra tareta goiter endemic oi haibadi iodine watpagi adugumba condition si khogi paktak na amasung matam khara khaktangi natana sahi chupagi oina adum leiraba adugumba oiri aduna di ekhoi Manipur su adugumba khoigi yamna khoigi mipai ningai oiba 13% ka sidi yes man piriba khoigi level lim leiri 5% level da endemic oiri haidui 13 oiri ga yamna du hele haidui ni ba doctor na tapiri sim yam nunga ji sim loksal ba matung dani hoji stel nodal officer win lebiri ni maru won hoji control program si national iodine deficiency disorder control program Manipur haina sigi armaino no sina mana tawri ba thabak tholom mayam adu tasengna deficiency 13% ga leiri si yam alarming ore masi control tawna na bagi akoi da endemic leiri basi lothok na bagi mangan na bagi haitari kai ke no packet please program khogi national iodine deficiency disorder control program sigi makhada national guideline gi matung ina singai tawraga phagani haiba singdo isum panjagi madu makchu akhoina pangtok chari madudi akhoina miyam da health maruina masi health education akhoigi iodine gi program sidi paisa yamna changba miyam da paisa yam tingada ba pot adugumba program ama sunnati sumdagi chajari ba thum du deida iodine yawba thum khanbadu khakdeng adubu knowledge du leitragadi gyan du leitragadi madu phawba charamoi du aduna madugi gyan piba health education sigi nam khoigi achoba kano ama oina khoi khongjang ama oina masi chathajari aduga khoigi lebaki leiriba asa sing akhoi health sector se health care providers sing manungda asa sing se akhoi gi achoba force ama oiri akhoina khungangna dagi saharda yumlakta chanari ba thum sibu iodine yawba thum oiribra oidabra haibase akhoina khangdokna na ba monitoring ama chathajai hariba monitoring si matau karamna tawge haragadi asa sing sin da da akhoina soil testing kit edana iodine yawba thum oiribra oidabra habadu khangna nabagi icham chamba test ama leije madugi kit tu khoina yenthok chagraga asa sing sina magi leikai khungang adagi magi sarada leijari mafam dudagi tha khudingi sample sing se yamdrabada sample yankai je moina test tawraga report se thagat piri madugi matung ina akhoina headquarter da iodine deficiency disorder monitoring laboratory haina amasu leijari hariba laboratories da assessing na masigumba thumsidi magi keno si chingningai oire inadequate iodine habde iodine yawriba changsi mapung phai hane logdre haiba adugumba sample sing leragati ekoi laboratories da thagat piri madu amo ekoina hena kupna volumetric analysis haidana magi method amale adu tawraga amuka yengje aduga sumaina lokhat chabada aikoigi Manipur gi hojiki conditions de yamna nuai jaba miyam da su khangan janingba amana aikoigi iodized yawba thum chaba gi changse asuki mati wangre hadi miyam se awareness se yamna wangi 99.5 hogiba 2015-16 da tawgiba national family health survey gi report matung ina miyamna iodine yawba thum chaba gi changse samada mau draga mapan dasmik manga ki changsi orakre ana
what horiba dasmik manga akhoi gi target ti chama da chamani point dasmik manga se masi karai da oirige habese masi gi thiba amasung masi su ku yauna cover tawna na bagi hona bada akhoi kanna changsin jari aduga ikui kui da bida akhoi district khara da amuk survey basu paikhat na bagi thawrang loijari jamnuga jeda husik se bu thaibi matam da sa sing se fazana moi testing kit ma'am piraga tawi aduga result 250 na madu kujing wara saraga pikat pirena adu aina laksaningi di sigi yamna kugi strategic plan ni in terms of masagi remote area sing se moi ji tawu matam da di certain difficulties labra dum do ni mo work out tawu matam da yamna adum pami target madu phangbra kramai tawge da hojik si samna haijarabada what horiba dasmik manga se ching da mandana ayamba oiragan maramdi ekoina sum koina chatna sum chatsei ado asa sing bu awareness create tonana ba dagi khungangi PRI members sing su unadana sum hona jai aduga koina retailers sing dukan phambiri ba chilinau sing ado wholesale paibiri ba sing su ekoi interact tawjai aduga makoina yoliba thum sing du su ekoina sample sing do lodana ado monitoring tawjai ado hojik state da ching mandati sasan na chana na ba haidana thum borada open oina makum hangdo ga yon ba thum sing sisu ching man da di masi su pukhat laga makoina hanguraga di sasan chana na bani haba se dum takpi adubu kari gumba kanda makoi packet sol kai iodized ba sol se phangda ba matam da madu human consumption su adum tawba yawi haba se koina adum pau phangje aduna makoi da su ekoi tatana awareness pijari yari ba makai packet ta depend to view habasi koina near future says the lemhoriba 0.5 ka si masi overcome tawna ba di hona birina hai adu masi ekoi gi hoji changsin biriba mission adu sigi program se magi target am thamaga deadline am piraga tawbra adu karma matam da karmaina masigi aikoina kahani sigi program si kamana culminate tawgani adai do kitang panbirum program sidi adum lepalaitana chathagragadabani adubu vision 2030 haidana pandam amakakti thami NIDDCP sigi makhada hariba pandam sigi manungi oiba R30 akoigi 2030 bhaugi manungda bharat ki khungang sahar chingman jat bijat khaidana angang khuding magna iodine wattaba maduna maram warga magi hakchangi amasung budhi loksingi thop ki brain gi potential habadi mana yobham thopa changdo mapung phana yoba masi akhoi gi NIDDCP gi vision 2013 masi phangnanaba honabada miyam khubna honaminasi haiba wapamse masine ehana thamjani jam nunga adu jikse dosala patan jani doctor yam phajana dum very far in large areas sing se iodine deficiency gi yam phajana haibir morun pure sing mapam da sigi kanowa haitaraksin la mandi lena na iodine warpa gi matang haibi base adu losala patan ja si line amani dani and take home message wena marwena especially pure sing da mama we bising adagi sidani aduna angang da yamna tainera kadu pot oibani na aduna iodine si yauba thunga chaba aduga masi kramai tongna wala loidegi haibi matangi kanawa aduga ro sentence mani da haibi take message yes akoi gi manipur gi cultural practice haibatai akoi gi yelong ngai dagi chanara poda akoi gi miroling ngai da natraga angang unaro matung maning kumbagi matamda thum mapak akoi na tradition maitai thum ka haina basi masi chabana phai habagumba masi hanadagi dum imai bin singna chathanarapasi adum thengnajai aduga akoina wari watai san jabadasu adum takpi adubo akoina hariba thum paksing si locally phangba thum sing si akoina taste tawjai ado iodine si yawbasi kaya thengnadre maramdi iodine habasidi mathanda yawjar kadabnati hapcheluba ma yawdragati yawroidum aduna haji hariba thum sing si akoina iodine hapagi technology du akoina paikhatri badina amta yawdre aduna aina thamjaning badi imaibel adagi chechen kaya asigumba tangai phadaba cultural gi matam seida thum paksi lai hapam to ko hapagasu chabati
ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧꯔꯝꯗꯨꯒꯤꯗꯃꯛꯇ ꯍꯥꯞꯐꯝ ꯊꯣꯛꯄ ꯑꯗꯨ ꯍꯥꯞꯄꯤꯔꯒꯁꯨ ꯆꯥꯕꯗꯗꯤ ꯑꯥꯏꯑꯣꯗꯤꯟ ꯌꯥꯎꯔꯕ ꯊꯨꯝꯁꯤ ꯆꯥꯕꯤꯕꯅ ꯃꯃꯥꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯃꯁꯨꯡ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯅꯧꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯃꯒ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯥꯏꯑꯣꯗꯤꯟꯒꯤ समस्या अखोई भारत खक्तंग की समस्या नते मणिपुर की नते पृथ्वी पुंबगी ग्लोबल इशू अमनी अदुना इशू से पृथ्वी पुंब मायोक नमिन्नबगी खुंजंगदा ग्लोबल आयोडीन डिफिशियंसी डिसऑर्डर प्रिवेंशन डे हाइदना नुमित अमा काइथोई मसी 21 अक्टोबर की तांग कुन माथोई सी ओइरे अरो हाइरिबन नुमित सिगी हप्ता अमा वाटलिंगेदगी अमसुंग हप्ता अमगी चोंदब भावबदा थखाय अमा हेल्थ एजुकेशन हौजिक खोइना खनरिबा वाफम मसी ISTV दा ngasi खनरि असुमाइन तौतना अतोप मीडिया हाइबदी रेडियो दा अदगी अतोप फोरम कया अमदसु खोइना मसीगी हेल्थ एजुकेशन एक्टिविटी सी चथजगनी हाइरिबसिदा अखोई लेबाक मियाम होपना सरुक यामिनदना ngसाइगी विजन 2030 की मिपुम खुदिंगमक अंगांग खुदिंगमक मागी मागी फंगभम थोकपा यौभम थोकपा बुद्धि लौसिंग ज्ञान हक्सांगी चौखटपा मपुंग मरई फाबा मसी फंग ओहेन मिनसी हाइबे वाफम से मुकहन थमजरी जब नुंगाजे डॉक्टर असी असम तम का थोकपिरे लेंबिरबा ISTV की स्टोरी लेंसन बिबा असी की थमजरी टॉपिक सिग मतंगनी आयोडीन डिफिशियंसी मसीगी वाटपा मतम थोकलिबे मैम से सिदा या मरुवे मचंग ओइबो फुंग क्या थंबीबा स्पेशली ब्यूरो सिंगी मफमदनी ममा ओइबी सिंगी मफमदनी अदु तुंगला अखोई ग लोइना हिंगदौरिबा पोलकदौरिबा ngang सिंगी दमतनी सुमाइना काना वा मयाम थंबीबसे डॉक्टर नंखै थन थागसे फुंग थागचरी मियाम खुरमजे हाइ वफम थमजबो लोइना ngasi matang sida help for all haina pani sang doctor bi thomsi ngasi episode si lusinjare ben ta video sing